अहंबद मरुब पाव पिजरे अकन नेशन सेम है मियाम की मखा पोली लेबाकीदमक अखोई अमतो ओइना लेमिनब मथौ ताई हाइना हानगी चीफ मिनिस्टर नोंथोंबम बिरेना हाइख्रे ब्रिटिश तगी निंखा तमखिब नुमेट मणिपुर इंडिपेंडेंस डे थौरम मफम क्यादा पांगथोकले अमदी मणिपुर गवर्नमेंट स्कूल सिंगी ओजा वाटप लेते हाइना एजुकेशन एस की सेक्रेटरी नावरेम प्रवीण हाइख्रे खुरुमजरी ICB पाव मेरेंग ताबिरी पुनमपु तराम नोक्सुरे हाउस फॉब की मरबा पाव सिंग मियाम द पिजरी इंडिया की निंग तंबगी मचो होंगी फिराल की वाहन थोक खंगमिन से हाइबा पाउजेल पिबत नतना लेवा की दमक थवाइना पोंथा पिख्रबा थौबि सिंगी मफमदा इकाई खुमनबा उटपा अमदी मखोई की थौना लिंगजेल अदो ngasi की मिरोल अखोइदसु चेनानबा होनसे हाइबा पाउजेल पिबा हर घर तिरंगा कैंपेन की मनुंग चना भारतीय जनता पार्टी बीजेपी हेंगांग मंडलना सिंधुना तिरंगा रैली हेंगांग केंद्र की मनुंग चना लेबा लुवांग सांगबोम की नेशनल हाईवे 2 परिंग द चटख्रे लुवांग सांगबोम हानगी चीफ मिनिस्टर नोंथोंबम बिरेन की युंगी कोंथोंग मापादगी हौदुना चटकिबा तिरंगा रैली अदुदा बीजेपी मणिपुर स्टेट की प्रेसिडेंट ए सरदा बीजेपी मणिपुर स्टेट की थौपुब सिंह बीजेपी हेंगांग मंडल की थौमी सिंह अमसुंग मियोय क्यासु सरुग्या के हानगी चीफ मिनिस्टर नोंथोंबम बिरेना अकन्वेशन अमा सेंबा हाइबसी मियाम की मखा पोली लेबाकी दमक अखोय अमतो ओइना लेमिनब मथौ ताई हयेंग पांगथोकदोरिबा इंडिया की इंडिपेंडेंस डे असिगा मरी लेनना पांगथोकपा हर घर तिरंगा रैली असिदा सरुग्यादुना अकनब भारत अमा सेमलसी हाइखी ब्रिटिश की लोयलम शासनदगी 15 अगस्त नि मधुगा मरी लेना अखोई भारतीय जनता पार्टी की अदुगुंबा भारत की प्राइम मिनिस्टर ओइबिरिबा ऑनरेबल प्राइम मिनिस्टर मोदी जी की मखादा हर घर तिरंगा युमथोंग खुदिंगी मचुहोंगी फिरान पायरकांदा अदुगुंबा भारतवासी खुदिबक्ता नेशनलिज्म इंस्टिल तौननबा मधुगी फीलिंग्स लेननबा मधुगी वाखलोन खननबगी अदुगुबा मेसेज ngasi aigi kendra dasu aigi kendra gi yamgraba कार्यकर्ता सिंह याउना अदुगा सेंट्रल पार्टी ऑफिस की प्रेसिडेंट वाइस प्रेसिडेंट जनरल सेक्रेटरी नसिंगबा कया याउना खोय यामग्रबा मयाम अमना अदुगुंबा भारत की अपुनबगी सक्तम अदुगा अकनबा भारत अमा ओइननबा अदुगी खोंगसतुदा हर घर तिरंगा को पार्टिसिपेट तौबनी अदुगा मसिग मरी लेना हयेंग इंडिपेंडेंस डे का मरी लेना मयाम दा हाइनिंग बसे नेशन अमा अदुगी मतिक अकनबा नेशन अमा सेंबा इसी प्रजा खोइदा डिपेंड तौई अन प्रजा खोइना लिंगजेन मानना इरेस्पेक्टिव ऑफ पॉलिटिकल एफिलिएशन आइना जो हाइबदुनी अखोय देश की दमकता सब मानना अखोय अमत लेमिनबा मथौ ताई अदुना अखोय पुनमंगना सुम हर घर तिरंगा अमदि हयेंग इंडिपेंडेंस डे से फजना पार्टिसिपेट तौरकांदा अकनबा भारत अमा मपुंग फावा अपुनबा भारत अमा सागतबा मतेंग पांगसी हाइना अपील तौजन मियाम की लेंगाक नमफुद थुपचिलगा इंडिया ना मणिपुर लौसिन खिबगी थवोंग असिसु चप मानना थोकलरे हाइना सरकार की सेक्रेटरी जनरल लाइसांगथेम लेशेंबा मैतेना कैबी मना चिंग द पांगथोखिबा मणिपुर इंडिपेंडेंस डे की थौरमदा फोंदोक्रे कोलिशन फॉर इंडिजिनस राइट्स कैंपेन सिंधुना पांगथोखिबा थौरमदुदा सरकार की प्रेसिडेंट सोमरेंद्र थोकचोम बीपी लोंगजम ब्रतन वुमेन एसोसिएशन फॉर सोशियो इकोनॉमिक डेवलपमेंट की प्रेसिडेंट आर के थराक्सना इरमदम कनबा अपुन बलोफ की प्रेसिडेंट नावरे मेमलैमा कैबी बोट मखोंग मैरापाइबी की प्रेसिडेंट टीएस इनाउचा कैबी सलाम मैरापाइबी की प्रेसिडेंट सगोलसेम गानबितोन इराबोट मेमोरियल ट्रस्ट कैबी की असिस्टेंट सेक्रेटरी एस सुरेंद्र नचिंग सिंगना सरुग्या के थौरमदुदा सरकार के प्रेसिडेंट टीएस सोमरेंद्रना लुचिंगदुना इबुथौ पाखंबगी मालेम पाफल यकपा पेट्रुक्लै मचुगी फिराल चिंखटखे थौरंग मरी लेनना लमयान बना मखा ताकिबदा ब्रिटिश ना मणिपुरदा निंग तंबा पिरमलबा मतुंगदा साउथ ईस्ट एशिया दा अहानब ओइना मसागी कॉन्स्टिट्यूशन इजरगा मिखल पांगथुक्तुना पॉपुलर गवर्नमेंट अमा सेमजिखे लेंगागदो इंडिया के लुचिंग सिंगना नमदुना थुपचिनखी थौदोक अदुगा चप माननंगा सिसु मियाम गी लेंगाक लेना सिक्योरिटी एडवाइजर अमा हाबलक खुद थिंजिलाकले फिबम असि खंगलबसु ब्रिटिश ना मणिपुर असी इंडिया दगी हाननिंग तंबा हान पिरमी हाइबसे ngasiगी मिरोल ना काउनरकले मसिना लमदम असिगी असेंगबा पुवारे अदु मांगननबगी असोबो मरम अमसु ओइरे लोइनना ngasi स्टेट असिदा थोकलिबा तोंगान तोंगान बा इशू कया असिगी चपचाबा वारोचिन अमा पुरकननबा मणिपुर बु इंडिया ना स्पेशल स्टेटस अमा पीबा मथौ ताई हाइकी 14 अगस्त असिसु ngसागी इंडियन इंडिपेंडेंस एक्ट से ब्रिटिश ना पास तौखरबा मतुंगदा 15 अगस्त निंखा तंबा पिरकपा मतम अदुदैदा मणिपुर से अखोगी ब्रिटिश इंडियन
empire gi native state ama oibanina hariba Manipur ningkha tamba pirambasi adugumba August ki tang taraga mari gi ahing nong yaida GP state warna aikoi da pibirame maram aduna August ki tang taraga mari gi ahing nong yai haibasi masi nongan jibu oibanina aikoi gi chanabida masi aikoi 14 August ni haiduna aduma aikoi logani adugi su matakta amu Manipur da ningkha tamba piba haibasi pung taraga nithoi chak chana pibanina Manipur standard time da pung taraga nithoi haibasi Indian standard time da di pung tara mathoi tabada ngai bani maram aduna aikoi gi 14 August da India gi 15 August da ningkha tamba pinjingai gi mamang da 14 August da ningkha tamba piki phangki bani All Manipur United Clubs Organization Amukona Sinduna Humputara Nipan Suba Manipur Independence Day Thaurang ngasi Amuko gi office ta pangthokre Thaurang mari lenana Amuko gi President Nando Luwang Poire Lemerol Mera Paibi Apunba Manipur gi President Sorai Se Memcha All Manipur Women Voluntary Association gi President Yum Khaibam Kunjarani na Ibudhau Pakhang bage tutup mapan yak pafiral singkhatke tungda Amuko gi office ta miyam gi mi formama pangthoki Tharamadu Amuko gi President Nando Luwang Poire Lemerol Mera Paibi Apunba Manipur gi President Sorai Se Memcha All Manipur Women Voluntary Association की President Yum Khaibam Kunjarani na athoiba Mithunglen Singh oike Amuko की President Nando Luwang na August की tang taraga mari khudingi Amuko na Sinduna Manipur Independence Day thauram pangthokpagi maramdi adungai ing soglising amaga chamapan nimfuga taret की August की tang taraga mari da British na Manipur ning tamba piramba numit ning sing boina pangthokpani masi ning sing bagi maramdi Manipur sing asi lisang sit na ning tamna hinglai thengkhang anirakta Manipur na awage makhutta maithi ki ba amadi British ke makhutta amuk hanna maithi ki ba orabasu Manipur sing di ning tamna hinglakpa khunai amani Manipur na India da tenkraba matungda Manipur sing na mating fudok na hingba ngamlaktaba ngasi aikhoi na Manipur ning tamlami haiduna ning tambagi thauram pangthokpada nungai ba sumhaina asengba ning tamba du leiram labadi kaya da nungai jaram gadabano British na Manipur apunba sukpai pairam baba matung Manipur gi maning tamba piramba matamda Maharaja Bodha Chandra Manipur gi apunbagi oina ning tamba pirambani Manipur na India da tinbadasu Manipur gi apunbagi oina tinkhibani kanagumana puwari samdok laiga Manipur thugaina na bhonaba Manipur thugaina na bhonariba kangbudu kanglu furuptu yumpham oiba khulai paiba singna India laingak tongsinba manba amadi tongsinbagi khudam miyamna phangba maduna maram oiduna ngasidi Manipur da tangdu laita daba leire Manipur miyam na Manipur Independence Day pangthok libasi Manipur miyam ningtamna leiningle haiba du takle masina India gi mayok ta leigani haiba na te miyuiba ama oibagi ningtamna hingba pamba aduni haike Lord Mountbatten ga Bharat ki ning tamba taliba lusing besing aduga yanarga togi ba aduma mong na te khoi Manipur ning kha tam phangmisi British na Manipur apunba supai pai mi British na maning tamba Manipur gi maning tamba pirma matamda Maharaj Bodha Chandra Manipur apunba gi maning tamba pirma ne ba sumaina Manipur na Bharat tin badasu Manipur gi apunba ina Bharat tin gi ne ba sumaina lai ba film jada kana gumbana sisi semdoga Manipur thugaina hona ba ada Manipur thugaina hona ba kangbu jingda kanglup yumphom furupda yumphom moi ba khulai bai ba lo sing da Bharat sarkar na tongkhin ban man ba tongkhin bagi khudam kya miyam na phangba maduna marunaga Manipur ngasi di tangdu leita ba phiba mada phang leitre ba aduna ngasi Manipur gi miyam na ning tam bagi thoram pakchana pangthong na rei ba kari gino hai kan dadi masi koina ning tam ninge hai bagi Marsina Bharat ki mayok ta leini Bharat ki anti Indian webi wafam na chade akoi ning tam ni hingba mioi be maning tam ni hingba nungai bagi punchi me hinga mada hingba pamjaba do kaya gi matik smani ning tam bagi nungai jagani hai ba wakhal ma phaunar baduna ngasi Manipur gi mafam kaya da pak channa Manipur Independence Day gi thoran je pangthok nari bani Thaubal district ki mafam kaya da su British ki khutagi Manipur na ning tamkiba numit ke humputara mapan suba ning sing thauram pak sana pangthok na kre sisdo hairok SLCSU hairok apunba hairok maira paibina senduna hairok kaithel da Ibudhau pakhang ba yekpa firal singkhatuna ning tambagi numit pangthoke maira paibi lusing bi amana British ki loilam makha da leiramba Manipur asi ing soglising amaga chamapan nimfuga taret ki August ki tang taraga marida amuk hana ning tamba fangki haibadu ning sing boina ngasi Ibudhau pakhang ba yekpa firal asi bu chingkhatuna thauram pangthokpani haike district asi ke tongan tongan mafam sing Wangjing Nongpok Sekmai Kakmayai Athokpam Lamding Pechi amadi waithau singba mafam kaya da su Ibudhau pakhang bagi firal singkhatuna Manipur na British ki khutta ning tamba fangkiba numit ki thauram pangthoknaki humputara mapalak suba Manipur na ning tamba phangkhiba numit ning singduna matamadu gi malem paphal yekpa singkhatuna
इकाई खुमनब उत्पगी थौरम पांगथोखरे ngasigi thoram aduda khetri laikai ward number 3 gi caretaker ward councillor puyam jote maitai ex ward member maibams samanand maitai ex ward member thoksom semachandra KAMPL gi president khetimim tampha amadi laikai sida leiriba club organization association merapai bisingsu sarugyaki Coalition for Indigenous Right campaign Sirka gi makhada celebrating the spirit of freedom 14 August 79 Suba Manipur Independence Day 2025 Desam District Council Juribam gi campus ta Pafol Mayek ki firal singkhatuna pangthokre numira se gamari leinana mahiroi singda aha othum su yenthokuna sarugyakre Manipur ning tamba numit kamari leinana pangthokiba firal singkhatpagi thoramda Herikon Juribam branch amadi Wachet Juribam branch ki thaumi singsu sarugyakhe Manipur Government School Singi Ozawatpagi issue leite haina Education S ki Secretary Naurem Pravina Manipur Government Higher Secondary Lecturers Welfare Association Sinduna CC Higher Secondary School da pangthokpa kosem na loba Higher Secondary Examination da Government School Singi oina position lawrakraba amadi School Topper Sing okpagi thoramda haikre thoramadu da Education S ki Secretary Naurem Pravin Education S ki Director NG Bogendra kosem gi Controller of Examination oinam Joy CC Higher Secondary School ki Principal KS Memtombi amadi Higher Secondary Lecturer Welfare Association ki President L Iswarjit Sharmana Sarugyake TG CC amadi Ibon Tosna Higher Secondary School ki Mahirui Singna State Song Sana Lebak Manipur Saktuna Thauram Hogdoki Felicitation adu da Koshem gi 2025 ki exam da Government Higher Secondary School Singdigi position holder Tara Yauna School Topper Kungatareta Award Ching Yenthoki TG Higher Secondary School ki Principal Dr. Binita Elangbom da Apaba Mahirui Sing Puthokpagi damak ikai khumnaba utki Education S ki Secretary Naurem Pravin Makata na Manipur Education S ki Makhada Nanti Singh Yaurga Punba Ozali Singh Taraga Supna Taret lay Government School Singi Mahiroi Lak Amagali Singh Nimfuga Manga Laiba Sida Yentoklabadi Oja Amada Mahiroi Taraga Mari Khaktamak Senagadabani Oza Watpagi Isu Leite Haiki Oza Singna Chinga Khutka Manadrabadi Manipur Sana Laibak Ohenba Ngamloi Haiki Transfer Posting Matangda Imphal Natroga Magi Mafam Aduda Khaktada Posting Laigadabani Haibagi Wakal Lairagadi Khunaya Sida Piba Justice Nate Haiki Lamdamasigi Young Mind Singbu Makong Somgadoriba Oza Singh Manipur gi Mafam Khudingda spread out Tobada Harau Mathau Toba ngambiu haike Manipura hena phaba education system ama ohenbada amadi sana laibak Manipur bu sana oina lehenbada miyam puna thodang lomina se haina mahakna makhatana appeal tawkhi Recruitment mi sama khanma tamda yankhai ma huam bi Imphal East Network West gi lae adugo then ekhoi cater tawdori school ma khaisi spread out everywhere adu transfer tawr ma tamda ozam khaisina aigi Imphal East gi thoi aigi Imphal West gi thoi swai de sum naire legen haita that means we are not doing justice and Manipur si exactly with non-teaching staffs exact number of teachers that we have is 10,007 as of now whereas in our schools in government schools we have 1,45,000 to that 10,000 bani yethoba adu that ozaman senator satra mari kartne then where is the lack of teachers oza what is solely so then we have to sit down all stakeholders ma'am say we have to sit down Manipur se aphabalambi the porken haita di hogi bana hogre hogi lakadori matam sidadi all of us we have to be very resolved and then we have to take tough decisions tough calls sanalipak dauna sargadam cmc sargadam phajam fam haina ko saiba ma'am do aduga then makhada tawri thong ma'am ne pura madi ulta ne tawri Mama Laibak Nungsiba Kunayama Ohenanaba Ikoi Kudimak Puna Honaminaduna Malemda India Bu Mapangal Kanbalaibak Ama Oina Saktak Nanaba Honaba Madi India Independence Day Nalakpada Nungaiba Santi Leba Laibak Ama Ohenanaba Honaminasi Haina DC Bisnupur Puja Elangbam na Haikre Wafama Singasi District Administration Bisnupur na Sinduna Har Ghar Tiranga ge Thauram District Level Officer Singna Sarugyadna Pangthokiba Tharamda DC Bisnupur Puja Elangbam na Haikibani Har Ghar Tiranga Rally du da ADC Toijam Opendro Yauna DLL Singh NYK volunteers singna sarugya kibagal loinana rally du da DC Bisnupur Puja Elangbam na flag up togduna block lamkhai tidim road tagi mini secretariat complex for rally edu chatke DC Bisnupur Puja Elangbam na makhata na India gi humputra mapalak suba Independence Day na lakpag iroinana aikogi laibak aikogi iramdam chawkhatpa lamdamam ohelasi mama laibak nungsiba mama laibak ningba misak amamam oirba matamdata soidana mapangal kanba lamdamama soidana ohenba ngamgani loinana hayeng pangthokodoriba Independence Day asidasu aikoi puna Sarug Yaminasi Haiki
every school the koi rangoli competition adagi rakhi making competition different kinds of koi gi patriotism and koi gi national Independence Day gi maramda awareness purakpa aduga hena meaningful oina koi gi forefathers sing na koi gi ancestors sing na koi gi kamaina India da freedom purak kiba singi khang na ba na koi angang sing da aduga koi masen su ningsing na ba na koi kana campaign tawzari aduga hayeng se koi gi Independence Day koi gi state level da so koi gi national level da so celebrate tawba du maina koi gi district level da so koi ngasim hayeng mini secretariat ta pangthok chagadauri aduga koi contingents 14 muk participate tawraga koi angang sing su yahangani adagi police army koi gi security contingents में हम यारोगा कोई Independence Day से फसना मपुंग फाना पांगथोक पीने बना मयाम दसु अपील तौजरी अदुगा इकाई खुमनजरी Humputara mapalak suba India ki Independence Day amasung Operation Sindur mai pakpagi nungaiba fongdokpo oina Assam Rifles na bike rally ama chatkrei. Headquarter Inspector General Assam Rifles na sinduna hangang dalaiba marging polo sudagi chalaga kaithel manbi dalaiba kaithel manbi garishanda panthungpham oiba Assam Rifles ki bike rally adu IGR South ki Major General Raprop na lamthake. Assam Rifles ki bikers kayana saruk yaduna India na ningtam lakhiba chahi humputara mapal surakpagi harauk tayamba fongdok minaba amasung terrorism ki mayokta India na sathaki Operation Sindurna terrorist kaya manghan kiba adugi nungaiba fongdokpo oina chatkiba bike rally aduga mari leinana IGR South ki Major General Sena Medal Rap Rupna pangthokliba thauramasi leibaga sigi oina supuna harau nungaiba fongdok minabagi thauram amani rally asida nupi amasung nupa chama henbana bike rally asida sarugyari asumna masing yamlaba miyamna sarugyaminaraga thauram pangthok minabasi afaba khudam amani rally asina bike singda India gi machu hungi firal thelaga lamdamasida peace harmony Harau Tayambagi Paujel Piri, Imphal East Gi Hauraga Imphal West Faruga Rally Asi Chatpani, Manipur Yauna Northeastern State Singasida Shanti Laina Miyam Hingbangam Nanaba Assam Rifles, Central Armed Forces Singna Section Taurang Lokalaga Yam the Kan Honori Haiki. And it's a very happy and a proud moment for me to flag off this rally, for which large number of local youth, both men and women, have come and joined us. There were almost 100 plus motorcycles. There were about almost 130 riders who have come and joined us. So it conveys to us, we're so happy that people are joining in such large numbers. They're so excited about this event, and they're so excited that each bike is carrying the message of peace, harmony and happiness. Each bike has a Tiranga attached to it. So I think there could be nothing more significant than this bike rally, and traveling through the Imphal East and West districts, starting from the iconic Marjing Polo, from where we had the fortune of flagging it off, and finally terminating at Kaithal Mambi. We are so happy to flag off this event today. British ki khutagi India na ningtamba phangkiba numit ka mari leinana pangthokki leba Har Ghar Tiranga Thobal ningomamda leriba Evergreen Flower School gi mahairoi amadi oja singna rally amaga loinana Har Ghar Tiranga thoram pangthokre. School asigi campus tagi hauduna chatkiba rally aduga mari leinana school asigi headmaster TI Sandrana Har Ghar Tiranga gi maramda mahairoi singda wa ngangladuna August 15 si India na ningtam lakwa chahi humputra mapan suba numit na lakpada mipum khudingna ningtambagi nungaiba amadi India gi firal gi nungsiba du khang Naba campaign asay pangthokpani school asige mahiroi singdasu campaign asige maroiba amadi mamalay bakpu nungsibagi ithil adu fahonana banga sigi thoramasi pangthokpani haike tantra manada umudra mapalak suba gumon siga mari ledena sarkar na paidala ko matulina Har Ghar Tiranga sungong kuding magi ko yusiran pai magi panwanda ko isu mas rally ga ledena ko school desu satra singna sai Haukiba me thagi kuntraga mathoida Nagaland gi Fisamada landslide thokpatagi Dimapur gi Chagmama dagi Kedima amadi Mautarkadaba bypass road asi nong left na chubana maram oraga lambi gi fibam ka hena soksille lambi asi mahau sagum chatpa yanana ba semjinbagi thabak tawgada bana ngasi dagi hauraga numit mari ni rom lambi asida gari chatpa lepina ba Manipur Drivers Association na gari driver amadi owner sing da apil tarokli hiramasi gamari lenana kwakatel leiba MDA gi office ta paumi singa unaba mada secretary Chanjai Ketumimna bypass road asi north east Federation of Trade Union ki mireng makada MDA na Senapati Truck Owners Association, Senapati District Truck Drivers Union, Manipur Gorkha Motor Workers Union amadi local MLA gi matenga loinana Manipur gi
Manipur nongmada changdraba yadraba polamsing pusilaknanaba matam matamgi oina semjinduna lakpani kilometer 28 lom sangba kedimadagi mau tarakadaba bypass road asi haukiba numit kharani asida nongna maram oiduna lambi gi fibam ka hena soksilakpa amadi gari chatpada khudong thiningai orakpadagi MDA amadi masiga chatminariba association singa tanaraga khongthang asi lokhatpani gari chatpa thinglengai manung asida lambi asi chatpa yananaba lambi semjinbagi thabak ngarangdagi haukhravani amromda MDA na hanadagi su haiduna lakpa lambi gi fibam asi hena fananaba gari singna tan hena pubidana su fongdorakli ngasi mak hair lambi asi nongna leptana su sanbana mara moraga gari sing khali chapabu oro lot lakpabu oro masida khudong sa da kaya ama mayong na ba lambi sida gari namjan ba putha ba iban wari lai bak thibi diga haido kuna chingba yapsala kuna mara moraga gari sing asibu makhata na nungai na yaifana tekta kaida na magi pantungbam jongna ba hona asi haibigi wakalo namada sapi ba gari sing asi matam kharani gi oina haibidi yamna kuibana te nami marini kaki ngasi dagi tharaga lakado ba nami marini phokidi sapi ba gari sing khali buro lot puro lambi pari ngasi da lepiu haina gari gi driver sing amaso owner ji gi mafam da Manipur driver association na nuluksari Hauzik Pog American Aten Break Amatang Luxury. Matamgi nungsit nungsa ay nga sana maram moiraga lok tungba amadi kubana singba tatana thohali pumna magsibu kudak ta phanba ngamlaba Kapidon Cup Syrup 100% herbal product ni lok kubada natana nakmahi selaba amadi khangnaw mareng chatlaga lok kangkhu khuraba Kapidon Cup Syrup thakpiu Kapidon Cup Syrup Dada Yeme maki gano Azam thammo Sigi yulise next PMT na check-in na laksila ka thamga banine Dada lang se Juhar habaga amta kitarbo Asumna mayamna na machalbo ngapshan lugum masigi yumasibu asoya ngan kokadabatagi exit PMT na ngapseli exit PMT juhar habadi ngakokna na basembani German technology siya na concrete ka tokna tinaba matamda kapamul amuk hena angle adli exit PMT strength is in the way Honglagli ba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matungda mayamba mukahana taram nokchuri luna makhataba pau pizari Lupa lakh manga gi sale gi demand pi hodi haibagi demak tha sigi tarada dukan da nomai kapsilam laga kuki militant singamari leinai haina lal hoglu KCP Polit Bureau Standing Committee na maral sirak pa laibak thibani haina victim oiriba dukan mapu hairok tagi ning thongjam Bijen Kumar atopa ming Roven Singh nangasi mahaki laikai da pangthokpa paugi mifam amada fongdorakli Bijen Kumar na makhata na haikibada haukiba August ki tang tarada Thobal Police Station gi manung chana leiba hairok wangjing lamkhai da leiba mahaki kwamana yonba dukan gi shutter da nomai kapsilam duna aki Nanghanbabu thamoi sokna nungaijade haike thongdok aduga mari lena M Punsiba Maitai Kauba Aina Thinkraba Lalholub KCP gi Polit Bureau Standing Committee Information and Public Relation gi Secretary ni Haizaba Mioi asina mahakpu kuki narco terrorist singda achoba senphom kaya piri harekpadu yamna lanba wafamni mahakpu miyam da lan ohanana basinbani miyam na masibu thajabigano haike wafam asina maram oraga mahaki lalon itikta akaiba yamna lakhanbigano haina su lobasida makhatana haizarakle business tominari ba kanagumba mahaka nungaina da ba mioi singna hairakpa wafam oirabra haibasu khangdre makhatana aranba karino achumbana karino haibasu thidok piraga miyamna su mateng pangbina ba apil torakle ngasigi paugi mifamadu da laikai gi club TLYC hairok apunba club amadi laikai gi maira paibi singsu sarugyaki M Punchibagi Kangudagi aingonda lupa lakh manga gi demand lakhiba lai madudai na pihaude pihauda maram oraga aibu kuki militant singa mari laini haiduna lana pau sandoktuna aibu mayam langda lanu hanbani masi tawbidana ba ina M Punchibagi maikaida aina handana lo na hajari masina aigi lalolitikta amadi aigi career da sokko yaba oibana masidang tawbiganu lana pau sandokibase achum hayanni kanagumba kharagi wa taraga business ta laiba mari ikhogi business yauba nuaina da kharagi wa taraga hekta aran asum aran khangdana ngangbase tawbo thawche ai yajaning de asum aran phajana thindo piraga aran man kaino asum man kaino habado adu asum khaktan pakhat hanni
Friends Union Club Khongnang Phaidek Pi Imphal gi Humputara Manga Suba Foundation degi Thauram Pangthokre FUC Khongnang Phaidek Pi da Leivena Shinduna Club asida Pangthokiba Foundation degi Thauram adu da Manipur University gi Professor of Economics amasung Head of Department South Asian Studies Dr. Singlen Maisnam retired Principal CC Higher Secondary School Okram Govardhan Singh MU gi Dean of School of Medical Sciences Oiramba Dr. Waikom Gyaneshwar Singh Impact TV gi Editor in Chief Yumnam Rupachandrana Thauram gi Athoiba Mitunglen Singh Oiki Thauram adu da Friends Union Club Khongnang Phaidek Pina Kon Bajagada Laiba Handa Khaidokiba Class 10 amasung 12 ki exam yauna tongan ba exam sing da mark wangna fanglakiba amasung mai paklaklaba mahairoi sing pungning thawatke Foundation Day duga mari lenana pangthokpa layak pa sangdamna bada makong wathang takiba sing da su mana yen thoki Dr. Chinglen Maisnamna mama mapa sing na angang sing da makoi gi wakalda tahawgada ba loksing piba mathau tai aikoi gi lamdama sigi future angang sing ni Aikoina makoida sinaranggodabani makoigi thamoi pukningda laikai imung manung iramdam nungsiba changkrabadi kanamatana thingbangam loi haiki Senthok Laiba Uhai Tharaga Lomi Singi Senmilon Fogarhanaba Horticulture and Soil Conservation Department gi Thausil Manung Channa RKVY Cafeteria 2023-24 second installment ki Makhada Lomi Singda Pambi Chara amasung Farming Materials Sing Department of Horticulture and Soil Conservation Sinduna Khongham Patalaiba Department Sagi Farm da District Singi Department Singi Laiba District Officer Singi Kuthang da Kusinakre Tharamadu the Department of Horticulture and Soil Conservation gi Director K Devdatta Sharmana Joint Director Yeite Khubsorel Koireng na chingba official singna sarugyaki Lomi Chaunga Romda blueberry, kiwi, dragon fruit, avocado chara sing battery sprayer hand weeder sing Kusinakibaga Thauramadu Department of Horticulture and Soil Conservation ki Director K Devdatta Sharmana Horticulture Department na implement tauba Rashtriya Krishi Vigyan Yojana scheme asigi 2023-24 ki second installment ki makhada district officer ki khuthang dang asi kusinari bat asi district aduga chunagadaba pambi khalaga pibani masida market ta mamal tangna fangba mina su yamna pamnaba Haksang the Sukanaba antioxidant yawi hainuriba blueberry trial oina promote taunanaba yauri nutrition Belu Wangba avocado ukrul amasung senapati da mai pak na thanariba kiwi loinana dragon fruit yauri haike handak piriba sina hana puthokliba adudagi hana puthok pangamna narbani 2020-21 da department asina poppy plantation gi alternative crops oina belu leiba uhai pamba pambi chara pikhiba sing asidi mahai panduna chathok puthok pa hoduna lomi singda kanaba phongbangam department of pangliba mateng asida honaba kalabadi kanaba soidna phangwani haike Yamna Pamna Chanariba, Taken the Tang of Hangba, Aduga Manipur, the Masi, Chanavra, Natraga Chana, the Rasanava Targati, Masi Putoknavagi the Vakta, Madu Hand, but trial Loina, Promotova, Aduma Blueberry and Tokpa, Loina, battery operated sprayer, Amadi, Napi, Poinava, Widerness Singba, Chigumba, Makal Karagi, Puchukulizing Sisu, Farmer Singda. Hangani have a scheme Kutang the Soidana, because you beneficiary, a conductor beneficiary sing to the Nasidagi Hona, Hangalani have a CA. Hygiene. Hazanabu Targadi, Soidana Putopanga me, Amadi, Masingangani have a say, Madugi Tazava subchannel lay, when a pigiva, Atopa, MIDHK, RKVYG, Noinana, Atopa state scheme sing the Makada Pigivasu, Madu, Hazana Palaga Putoknavasi. Marang kaina puthokpa su yaure habisi masu kudong chabasi lawraga ai mayang phonda haijini Lona Thinkraba KSCP Apunbana Humputara Mapan Suba Independence Day boycott Tobaga Loinana Numidasi Euki Pung Manga the Ginumidang Waram Pung Manga Fauba total shutdown Lautokre Adumoinamag Essential Service saying medical, electricity, water supply, fire service, priest Amadi lining like Sholgamari Lenaba Tabak Singh the shutdown Asidagi Komtokani Hairi Lubasigi Publicity Secretary Punshirol Maitegi Cherolamana Indiana Manipur Buloksin Krabamatungda Manipurgi Saktam Hiram Kudingda Chow Nisai Piba Haurake Homin Kamina Rakiba Ching Mitami Aniki Marakta Singsep Taduna Nungsinadana Maru Hunke, Nasidi Indiana Hunkiba Kanglof Masel, Kananaba Amadi Nungsinadana Maru Aduna, Irei Chakayabo, Awasai Think Piri Hairi. Mipung Kudingbak Nada Yektana Hakchang Fanala Tamnanaba Pandamda, Joda Sida Mingtonba Jimama, Mayang Infal Contracta, Hangdokre, Tauramaduda, Chairman Selin Digital Fanjobam Lanajit Amade Consultant, Joda Sida Hidax, Sera Maipak Pisu Sarugyaki. Loislapda Hausuk Fawgi Maroiba Pau Amuka Hanna Pizari
अकन नेशन अमा सेंबा हाइबसी मियाम गी मखा पोली लेबा की दमक अखोय अमत ओइना लेमिनाबा मथौ ताई हाइना हानगी चीफ मिनिस्टर नोंथोंबम बिरेन हाइख्रे ब्रिटिश तगी निंखा तमखिबा नुमेट मणिपुर इंडिपेंडेंस डे थौरम मफम कयादा पांगथोकली अमदी मणिपुर गवर्नमेंट स्कूल सिंगी ओजा वाट पलेते हाइना एजुकेशन एस की सेक्रेटरी नावरेम प्रवीण हाइख्रे हौजिक फाउबगे ओइनादी ISTV पाव मतांस लोजरे मिडेंग ताबिरी बपुनो मपम का हन्ना खुरुमजरी